State asida ngarang akan mamongda len tabadagi mafam kayada yung kay amang ata thokiba adugi yenglaga Imphal West District ta dukandar singna GI set tenyon bada ngakna satkadaba wafam sing DC Imphal West ki mai kaidagi thamlagli DC Imphal West TH Kiran Kumar na ngasi thokiba order gi matung ina GI set yoliba dukan singna suti numit amasung nomaijing numit ta su dukan thong hanggadabani hairi masigi mathakta GI set ki stock position brand thickness amasung pricing meeyam-na line khangnaba dukan singi mamang da thetuna thamgadabani April 13 da leikhiba mamal adudagi taana yonba yarabadi adumak market ta meeyam da yohongadabani loinana lanai miyoi singna amukta da masing yamna GI set leisinba yaroi hairi order asigi matungina GI set yon khiba sing adu len tabadagi sokalaba imung singi damak oigadabani amadi dukan singi record ta isingadabani amadi district supply officer CAF and PD Imphal West amasung SB Imphal West ki mihut singna Imphal West district ta lairiba GI set yoliba dukan sing ningthina yengsingadabani hairi panba yabadi atai district singisu mari leinaba DC singna order sing thokre hairi